Imphal East District ki Sagol Mang Police Station na kon ba Maitegi Khul Nongsum ga thangnana leiriba Khamenlok hairaga su khangnaba aigi jang chingthaktagi nongmai maru kaya leptana kapthorakre haiba paw miyauraza paw siga mari lenana haikogi khundugi khunja singna phongdokpa wafamda Kuki Kuldagi Nongsum Maitai Kulgi Kunja Sing ki Hanaba Nong Mai Kap Libasi Karigino Litan de Ing Tapagi Paujel Piruba Yaning de Hairak Libra Popi Pambi Sing Thari Haiduna Report Torubagi Oigadra Haiba Kuigi Hojikse Leiriba Kuigi Kuiraba Matam Kuina Chatharak Liba Manipurgi Haitarek Lana Segia Mari Lainaba Pauni Hojiksu Nong Mai Kapasi Lep Tataraga Dioza Dum Kanoshi Lansi Leiribra Haibagi Wafam no Zagi Oibo Kalonda Kari Wafam Tambini Tasida Ina Sum Yeng Masi adum khara tawrakani si mamang desu ikoina adum hai khre aduga tawsu tawrakli makhasu khara tawrakani masi gidamakta yamna cheksinna phur khuding makki miyam sing punna leiba changi maramdi hariba sinkuki gi movement ka zalem gi movement asida politically makoi fail way maramdi historically su fail way the cultural aspects ta hiram khuding makta yenga matamda makoi fail way maramdi madugi oiba data leite history leite only konkokte history de yumbanga ngakani aduna makoina tawgudaba amata ngairaba pambai makoina manipur thugai panatraga separate administration phangnabagi lambi di misuse of armed propaganda ko armed propaganda haribasi masi lan sizinaba sikatana makogi khulaini hujik aduna makogi weba issue se mari leinaba authority malemda kari da tahanaba honabada armed struggle se masi lan sizinaba haitare armed struggle se kana united nations ki oiro natraga towan geneva convention kari the international humanitarian laws ki maramda matamda right to self determination tan banning tambagi ko national liberation movement ki kari ki part malim na yaba adugumba kanu leiko magi amstragan sida madugi sarutu natabida magi terrorism gi oiba perspective ta la akanda ngasai idi amin gumba saddam hussein adagi laigriba hitler haiba tare nazi gi kasinguma perspective lomda sangsil lakpa madugi khudung in bani makoina tawribse aduna makoi si hariba ngasai nlm natraga right to self determination tan bagi movement ka malim gi law sing na yaba adom gi post tu tora kanda sona kanda makoi issue do demand of separate administration ga haibado madu legitimize tawnaba aduga madu sustain tawnaba honabani asiguma mayam si matam chana bharat ki leiriba lami lak mathakta leiriba mayam sing asina masi content tawgadabani laksin gadabani ko natraga di masidani akoine nungsiba saba natraga ngasagi ama he hairiba se kasu leiba thabak nate bharat che amna karni military power da yamna sauna malayam da masak khanga kogi force amani ko aduna manipur gi pikaba highway ani ahum tien graba kilometer samsani gi si hangba ngam daba natte makoi ko hoi adagi lairiba kanu movement tawriba mayam singa se laksan ba makoi ngambham thokpani hariba mayam singa si thawoina laksin dribani haibasini miyam na hariba se oisu oiribani maramaduna haujik lairiba si makoina makogi nomai kapa haibase masi katang haibadi nomai se lana sizinaba aduga makoigi oriba drug trading gi oba economy ko basi da aina yamna swaisida amakak thamningi se golden triangle gi kanosi income je sahida kogi US dollar ko 71 billion laibni ko aduna manipur gi di sahi gi revenue je 45 lakh something ka laidana crore million 45.141 million kan tang ngoirang bani ko million samana billion la so yenguraga di north east ki oiba state mari manga gi revenue de gi property gi trading gi revenue sina yamna hen baje sigi revenue je masi angtang akoina masi karai da seasonary bano aduga manipur gi oiba fajaraba khoi forest mayam gi resource mayam adugi inga sagi maleng gi na climate change global warming gi adagi ozone layer gi acid gi kano rain gi problem mayam ma thokpasi manipur su masigi kano impact si paul la ibani ko khoi singlon mapan gi kano sita koktho akanda
aduga maduga manaba golden triangle ga sab manaba posak ama kan manipur ship tongnaba tawre na ha mayam na longnari bane ba adu taraga di 71 billion gi potu na ta bida madai khara haidharaga ko ngasai gi even kan di kan 40 50 kan billion gi sang da sahi gi wina la amdung ma la e na khan ba yai hai bani da paisa mayam duna khulai leini ama leini aduna maduda nexus leiba yaubra भारत की होइबा पॉलिटिशियन बु होइरो नत्रगा मिलिटरी लेवल दबु होइरो नत्रगा ब्यूरोक्रेसी दबु होइरो अदगी मणिपुर द लेवल आइतों खमदों बु हारिबा सिंगसिदा अदुना हारिबा पैसागी कोमसे मसिदैदा कनो लुमिनबा मयामसिंग असीना कनो लेंगाकपरा हाइबा कनोगी होइबा अखो यंगसिनबा म संगी को मसि खंगजु खंगनी यामना लाइना हुजिकति यामना साउखटलबा कमी होइबगी मतमनी मदुना मसि यामना लाइना खंगनी मसि अदुना मरि लेनबसिंग तौरम तारगा सुमसि हंतोकदबनी को सी यंगाकांदा मसाइगी हारिबा आर्म misuse of armed propaganda से it shall continue को मसि सथगनी अदुना लैरिबसिंग असिना कोइगी फुरुप मयामगी इचनिनाउसिंग मिसम मियामसिंग यामना सेक्शन द लैबा संगी मतम लेबकी विक्ता मरमदी मसि थेंगनबा ताइ करी हिंगनबगी दमकता अकोई सस्टेनेबिलिटी दमकता अकोई अपुनबगी ओइबा पुन्न चौखटमिनबगी दमकता को अदुगा मरि लेनबसिंगसु मखाताना अपील तौई तौनिंगी मखाताना मियामगी मायोक्ता कलेंगाकना नत्रगा लीडरसिंगना मागी तौफम तोका मतिंग उट लगा तौदबिदा अदुम येंगागा लैरगदी मदु मियाम हाइबसी द वॉइस ऑफ गॉड निको मियाम पुनबना यारक्तरगदी मदुगी मायोक्ता लैबंगा ममालियमदा कनामते लैते हाइरिबनिको अदुना ngasi nupi lan bu woiro adagi amagi matang bu woiro June 21 gi ho woiro ama woiro miyam sina pungi bana ani decision do madu lenga ki mayokta lakuma tamda wani haibani si thamge section ji hoi thaga cheroja